Bisnupur district ki lawmi sing lawbukta ningthina kumduna lawgi thabak suba yanaba amadi Lanjennariba sing Mayum da Hanjilhanbagi Matangda ngasi DC Bisnupur Pujai Langbam na may tangbal lawduna district level security coordination committee meeting Pangthoktuna Kupna Khannakhre Mini Secretariat Complex Bisnupur ki conference hall da pangthokiba meeting aduda district administration district police amasung central security force singi makok thongwa officer sing su saruk yakhi Meeting aduda DC Pujai Langbam gi mai kai dagi phongdok khibada district ase ki economy fagat hanbada low singu bagi thabak asi yamna maru oi ayat apan yaudana lawmi singna thabak suba yanaba mari leinaba authority da thabak paikhat bagi tangai fadaba lei haiki masigi mathakta khudong chadaba mayok naba yai khanba mafam singda official singna security force ka loinana hakthengna chatuna yengsin baga loinana lawmi singi khudong chadaba sing khangdok kadabani hainasu pautak pikhi Amaromda Lanjennariba sing Mayum da Hanjilhanbagi Matangda palladuna DC na phongdokhibada law and order ki fibam fagalaba mafam singda hana khunda leita hanba honagani masigi damak yumda hanjinduna amuk khunda leita ba yaba mafam sing khangdok pagaloinana security ki ngak senba mathau taba mafam sing khangdok nabasu security ki makok thongba officer sing da khanghanki